Chahi lising kayagi mamangdagi Kha Asia gi sarukta maning makha tamna palamba iramdam Manipurni. Khundariba tongan furup singna amattu oina matik mayai laina leramba Manipurni. Lamdam masigi nat chanabi amadi tongan ba saktam singbu ngasisu malemgi miyamna tattana sonari. Anganba matamdagi Manipurda ningthaugi lengak sasan laiduna mapung phaba leibak amagum maning makha tamna lerammi. Ningthaugi haktakta Manipurda leibak miyam pumnamakna chatnagadaba amadi ingadaba niti niyam kaya thamduna leibak mara tapna pananaba hotnaramki. Matam maduda Manipurda leiramba chana pathap singi manungda Cheitharol Kumbaba iba haiba asisu amani. Manipurgi tanglaba lan oiriba amadi tungi mirolna lamdam asigi puwaribu khangbada achauba thodang lauriba Cheitharol Kumbabagi wari ngasigi thauram masida puduna lakchari. Manipurda mamangaida ningthau palingai matamda lanai miyoi amatana larik ibagi chatnabi amadi puwarina chingbagi matangda mayek thamlambagi wafam leiramde. Maram maduna laibaki wa natraga ningthaugi wa pumnamak isinbagi thodang asi matamdugi pandit loisangda leiriba pandit achauba, pandit yaima, pandit atonba, pandit amadi pana singi pandit chingna tawi. Pandit loisang asi matamgi palamba ningthau singna maming tongan tholammi. Khudam oina hairabada nongda lairen pakhang bagi mamangda pandit loisang asi amaiba sanglen haina khangnarami. Adubu mahaki matamda masibu luang nonghum sang haina kaunaki. Hairiba sang asigi atopa maming khara panba tarabadi nongdam sanglen, kaibirol sanglen, maru loisang, raj pandit loisang asina singba panba yai. Pandit loisangna wayal thaudagi thabak singamasung natki oiba thabak kaya su tawi. Loinana loisang asina thaudok wathok lining laison ningthaugi chanabi nat lengak wayel mingau thagau amadi wayel sairak ki maramda tongan ba larik sing isinduna thami. Asigumba isinduna thamiba larik sing asigi manungda Cheitharol Kumbaba asisu amani. Maramaduna Cheitharol Kumbaba haiba si Manipur thokiba maru oiba thaudok wathok kayabu isinduna thamba larik amani. Manipurda ningthorol singi haktaktagi lereklaba Cheitharol Kumbabana konsindaba haibadi iramdaba hiram amatta leite haibi yai. Masida ningthau singna sona kiba lan singi wari, ningthau singna phambal tongba numit, ningthau singna nonga kiba numit ching, phambal lan singi wari, ningthau gi masa sing pokpagi numit ching, mapan leibaktagi changlakiba miyoi singi maram amadi anaubu pothokna singba kaya puthokibagi matangda iri. Lamdam asida thokiba tongan ba angakpa thodok kayagi maramdasu Cheitharol Kumbabada iba thengnari. Khudam oina hairabada ningthau palingai matamda nupa amana sareng ama phabada nga aduna mahakti achamba nga nati haina nganglakpagi wafam Cheitharol Kumbabada iba thengnai. Masiga loinana icham chamba thodok haibadi khongnang pambigi masa ama tekpagi matangdasu Cheitharol Kumbabada irammi. Aikoina khwaidagi yamna nungairiba wafam amana Cheitharol Kumbaba ibagi mawong matau asini. Cheitharol Kumbaba iba matamda isham chamna hektamak iramde. Kumbabada igadaba wa adu khurai lakpa, wangkhai rakpa, yaiskul lakpa natraga khwai rakpa na pirakpa natraga purakpa pau adu Cheitharol Kumbabada igadabani. Kanaguma misam miyoi amana purakpa pau ama Cheitharol Kumbabada hektamak isinba asi chatnaramde. Karigumba pau adu iba tarabasu purakliba miyoi aduna pau adu achumbani haina ningthaugi mamangda wasaklaba matung khaktada Cheitharol Kumbabada isingani. Matamaduda ningthaugi mamangda wasaklabadi madu achumba pauni haina launai. Maramdi karigumbada pau adu aranba oiramlabadi pau purakliba miyoi adu angang ongadoribani. Cheitharol Kumbaba asigi matangda Manipurgi saknairaba itihaskar Manipur University ki Professor Naurem Joy Kumarna asumna hai. Manipurda leriba Cheitharol Kumbaba si 33 AD dagi 1st century AD dagi palapa nungda lairen pakhung badagina akoina ngasagi hariba chahi lising ani mu Burachandra Maharajna gi palamba matam adu bhawa si mayek yamna sengna phajana adugumba irappa adugumba khogi direct chronicle labani aikhogi Cheitharol Kumbaba da piriba magi record toribagi style asiga atai gi Laibak piribi style asiga yamna sauna masigi achomba khenaba sima mayek yamna sengna laire.
Manipur ki arang balangai ama oiriba Cheitharol Kumbaba kauba lairik asigi horakpam asi Manipur ki ahan baning thawni haina launariba nongda lairen pakhang bagi matamdagi horakkibani adubu lairik asi iba hobadi maidingu kiyambagi sana haktaktagi haibadi ngasidagi chahi chamanga mukki mamangdagi iba hokibani masigi matangda Cheitharol Kumbabada asumna irammi Cheitharol Kumbaba asi ing lisingama chamari homputaretagi lisingama ga chamnga supna nipan phawba Manipur da pan kiba maidingu kiyambagi sana haktakta iba hokibani haina akhang ahisingna iduna thambirami hiram asigi matangda Cheitharol Kumbaba da asumna irammi kuntaruk ni panba yumsakasha bor sahib na garotta phamduna pandit kauksinduna Cheitharol Kumbaba asibu ningthau kanana lingkhal amano hange kiyambadagi iramme haubadi pakangbadagi hawe khumme maidingu kiyambagi sana haktakta lisingama chamari homputaretagi lisingama chamnga supna nipan iba hoba masung thaudokna mamangi chahi lisingama chamanga rom satkhatna ibana maram oiraga maidingu kiyambagi mamangi wari thaudok singdi chinthang wari oina putharaklaga Cheitharol Kumbaba si ibani thaudok thokpa numitta natraga numit kharani gi manungde isinbadi chahi chamanga rom da ngairi masina maram oiduna maidingu asigi mamangi oina palamba ningthoksingi wa khaktamak iri laibaki oibu wafam yaudri adubu yamna samna masung tenna Cheitharol Kumbabada makhoigi oibu wafam su iri masina maram oiraga thaudoksin asigi chahi amasung numit lepadi aruba ama oiri hiram asigi matangda hawbam maraktagi pandit atomba namairakpam gojenna asumna hai Tasena haibda mitai koi na malungi miyam wangda say lisingani bagi Manipurgi itias lejai haina sabthukchom ngamjari basi Cheitharol Kumbaba ko lari asilen bagi mapandagini haina thamjage kanagi sumigi mikhap pondan malondom lebak ngakseba amadi masagi lening lason mayek manat punung sijana section na khanjaramba ngakseramba phul kanglupki miyosingna kunjalai ta lemba lebak ama oilami haibasini bidesna thunglaba matungda oilakpa chawkholakpa machawkhot amasung mayek sengna Kumbabada iduna thamlami akhogi lebak asida mapande kana changlapage mukhoina lebak asida kari tawmage haibisu Cheitharol Kumbabada ubo phangli tasengna haibasa Cheitharol Kumbaba sidi nuktigi thokpa thodokpa thokki malme isanba dari amani hainasu thamjage Cheitharol Kumbaba ibisigi mongsi kalamle ilambage haibadi Cheitharol Kumbaba ibagi mong asi yamna samna artha phungtoba ngamba mongda iba khui amani hajaningi Cheitharol Kumbaba si matam khara iba lepluraba matungda hojik pandit loisangna iba amuk haure adubu Cheitharol Kumbaba gi mapung phaba larik adudi phongna bohonari loisangna tongan ba larik kaya phongduna Manipur gi haurakliba mirol singda Cheitharol Kumbaba si karino amadi Manipur gi ningthau palingai haktaktagi laireklaba larik sing asina karino haibagi matangda khanghanna bohonari haina pandit loisangi pandit Arianbam khomana asumna hai Cheitharol Kumbaba haina haiga wahi makse ngasimo akoina sizinajariba wahi simakti ngasidagina sahi changwa ga kunthra mapan gi mamangda hiangloi gi matamda masida Cheithaba haiba mamingsi ongibane iningthau kiyambagi haktakta hiangloi sina ihan hana Cheithagi haina sahi paidana maigai marida lauramba ngasidagina sahi loire hayengdei sahi haurani haidna nupa marina lauramba sagon tonga lauramba si sarik haptana laurambadu tokthokraga ngasidagi nanai aina leibaki thogai leimaning thogi awana lakadaw khudingmokse pujarabane haidna ningthogi mamangda nupa sina mana akhoigi usin noina mana yajaba numit ngasidagina sahi changwa ga kunthra mapan ni mamang sida adumaina pugiba numittudagi akoina Cheithaba haiba wahi se tholakre adu Cheitharol Kumbaba haibasi mamingse madugi matungdagi mamingse hongre Manipurda Cheitharol Kumbaba si yamna maru aiba puwari gi saktam takpa lairik ama ngasisu oiri masigumba lairik asi laibak khudingi leinaba ngakni Tripura laibak ki oinasu asigumba lairik asi Sri Rajmala haiduna amadi Assam gina Buranji haiduna lairi Nongpok lomda Myanmar gina Yasbin haina khangnaduna Cheitharol Kumbaba ga manaba lairik ama lairi hairiba laibak singa sigi ningthau palingai gi matamda lairamba lairik singa si makhal mathel yami Manipurda Cheitharol Kumbaba si haurakliba tungi mirol da khanghanba amadi masibu pahanba asi yamna tangai phadaba ama oiri maramdi masibu paraga amadi nainaraga Manipur gi puwari gi saktam singi ayamba saruk makhaidi khangmangamgani
Cheitharol Kumbaba Pabana Manipurgi Horakliba Nahasingda Lamdam Masigi Matik Mayailaina Palamba Laibak Adugi Matangda Hen Mamut Tana Kangani Masida Yauriba Saruksing Asigi Manungda Tungi Mirol Sing the Kangadaba Maru Ibu Wapam Singi Manungda Maitei Ningtau Singna Maming Amasung Makoina Palama Matam Kangmangamba Maitingu Nongda Laren Pakang Badagi Horaga Maharas Bodhachandra Pawada Mitei Ningtau Humputra Taruk Pan Kre Haibana Singba Amadi Makoigi Matam the Tokiba Laibak Sigi Watok Singi Matangda Larik Asidagi Kangmangam Masiga Loinana Maitei Ningtau Singna Sona Kibalan Singi Maramda Manipurda Mapandagi Atopa Miyosing Changlakiba Amasung Manipurdagi Mapanda Satkiba Singi Maram Manipurda Hodokpa Anoba Pot Natraga Masana Singi Maram na Singba Kangmangam Gani Isam Samna Hairabada Anishuba Ningtau Maidingu Kuyo Tompoki Hagdakta Pung Putoki Haibasi Cheitharol Kumbaba da Yauri Masiga Loinana Maidingu Yanglo Kaipabagi Hagdakta Panek Mapanda Koi Lonba Asi Lamdamasi da Hodok Lami Haina Kumbaba da Irami Atopa amana Maidingu Loyambagi Haktakta Laiga Miga Punna Lalup Karambadagi Mi Kaktana Lalup Kaki Haibagi Wapam Cheitharol Kumbaba da Iduna Thamlammi Atopa Cheitharol Kumbaba da Mayek Sengna Iramba Wapam Singi Matang da Pallabada Lamdam Masida Huran Chintiamadi Mihat Mipungi Thaudok Sing Lamdam Sida Lairamba Wayal Thaudagi Tabak Sairak Makhal Sing Haibadi Khongoinaba Nungsada Phauba Kaithelda Yanba Loi Thaba Angang Olhanba Loinana Jat Bijat Manadabasing Longna Lainabada Pigidaba Sairak Singi Matang dasu Ningthina Panduna Irami Cheitharol Kumbabada Lamdam Masida Karamba Sahigi Kari Numitta Yuhar Haki Nungsit Kanki Ising Chauki Ikang Thoki Chandragrahan Amasung Surjagrahan na Chingba Thoki Haibasi Irai Laina Paraga Khangbangami Khudam Oina Hairabada Manipurda Chandragrahan Thoki Bagi Ihan Hana Cheitharol Kumbabada Record Torambasi Maidingu Kunjau Bagi Sana Haktakta Englishing Machatruk Humputaruki Poinu Thanindani Haina Cheitharol Kumbabada Iri Cheitharol Kumbabasi Manipurgi Puwarida Kadai Pawbada Maru Oi Haibagi Matangda Professor Naurem Joy Kumarna Makhatana Akashwani Imphal gi Ipau Kangbuda Asumna Hai Cheitharol Kumbaba da Yauriba Asi Asigimati Chronicle si Yam Satina Park Saure Akhoi Ayam Sorchi Konsale Kayam Konsalake Basidi Yaurisi Yan Hamada Ningthogi Singason Kare Ningthodugi Sire Adigi Abu Baduda Magi Siribagi Tarik Siribagi Numit Singason Kabagi Numit Singason Kabagi Tha Sahi Loi Palle Loina Ningthodugi Lariba Magi Matal to activities Mayam Mana Kogi Lam Joy Toruba Lan Tegnaruba Adigi Magi Bayam Singchi Nasaki Bana Pari Kulai Singasi discussion Kasi Amna Padana Mayak Segna Masi Sida Panbiao Aduda Sunatana Masagi Ningthona Matam Adugi Labagi Langak Hasona Sida Ahumo Propokaya Singse Masigi decreasing as a Cheitharol Kumbabada Pali Lolorena Karamba nobleman bu Jagadra Poki Tok Pibagi Kara Jagada Babu Tambigi Kara Jagadaman Lans and Bagi Kopasi Yamna Mayak Segna Kupmayawi Ashida Sunatana Nasagi Ningthogi service Tobiba Makwida Mogi Maran Kopiba Tex Kopiba Mayam Adulasu Yawi Aduga Lorena Amusu Kariamis Yagibu Hariba Cheitharol Kumbaba Sida Ningthona Tawsing say for example a part Hoi Pachaba Satpa Hoi Thomchi Chaba Satpa Magi excursion pleasure trip Kumba Adigi Satan Basatpa hunting Tabak Kumba Masika Sisu Mayak Segna Yawi Ashida Sutuna quite a gift of the Cheitharol Kumbabasina, Chingi Akobita deriva, Maru and Akodinasi Mera Hoksumba Habasi, Mera Hoksumba part, see, I'm the Pajana Masi, which Cheitharol Kumbabas reflect. Cheitharol Kumbabasi, Manipur Lebak Asigi Oina, Maman Yamlab Larik Ama Ngasi Pawbo Oiri. Kumbabada, Lamda Masida, Ningthau Palingi Matamda, Ikang Thoktuna, Lebak Miam, Hakar Launaraba Matamda, Ningthona, Lebak Miamgi Awaba Koknaba, Kari Taukibagi Haiba Kangmangami. Kwa Kaithel, Lalambung, Tera Kaithel Amasung Sayang Daleriba, Achobu Pukri Mari Asi, Tang Kunmanga, Thamanga, Lissing Machanipan Marputara Mapan Ingda, Tauba Hokibani Haina, Kumbaba the Iduna Thamlami Amasung, Quaidik Chawa Pukri ni Haina Launariba, Ningtem Pukri Asisu, Maidingu Pamahibagi Sana Haktakta, Englishing Machatrat Kunmangagi, Pairen Thada Tauba Hokibani Haina, Cheitharol Kumbaba the Irami. Masiga Loinana, Hojiki Sanjan Tong Hariba Tong Asibu, Siek na Saba Hokibasi, Englishing Machanipan Humpunipangi, Jungi Tang Mapandani Haina Iduna Tambirami. Atopa Amana, Cheitharol Kumbabada, Matamdugi Ningthona, Laibaki Chakut Torang Pakit Kibagi Matang dasu, Sugaine Iduna Tambirami. Masigi Mayak Laraba Kudam Haibabu, Kumbabada Yauriba, Tumkong Hukpa, Pukri Tauba,
turel maril tengmana singbagi matangda mayak sengna iramba asini masiga loinana leibaki angam athok singi pham thindokpa amadi mana pibagi matangda kumbabada mayak sengna irami matamadugi angam athok singna leibaki thaudada kai amadi samuna singba phabagi matangda su kumbabada mayak sengna yauri asigumba tongan ba leibak asigi oiba hiram kaya loiba naidana Cheitharol kumbabada iduna thambirami hairiba larik asi paraga Manipur gi manglam chatta laikhraba punsi mahing chanabi amasung natna chingba pumnamak kupna khangmangami Cheitharol kumbaba pabagi matangda Manipur pandit loisangi pandit ngari ambam khombana makha tana asumna hai Cheitharol kumbaba haibasi masak khangdragadi aikoi maitei ji masak khangoi taseng ne hajaro matamda ai kanano hu am I haise aikoi masi khangnaba thirakpa matamda Cheitharol kumbaba sima aikoi thadokpa sungai yati langira chungira iramiba khosan biramiba adugumba laigro singdana thambiramiba masak to kana bagidi aina se hajaba ai masak khangba matamda kumbaba haiba kumbaba se masi phalakpa matamda Manipur se karmai torumge sahi kaya ningthau pande si adum jaung labani Cheitharol kumbaba jiju 1967 da Paungkhel Chandra hoi andagi laimung oja ibungo khoina phongbiram base masina achouba masak ama hoi andagi 2005 tana London da isema Saros Nalini Paratna John Parat ki nupisina masima print torme 2005 sida masi malengi oina lehorani sima Manipur gi mamal naidraba langai oiraba Cheitharol kumbaba si asuki matik kanaba madi Manipur gi Puwarida thadoknaba yadraba lairik ama oiri hairiba lairik asi paduna amadi nainaduna sahi cha kayagi mamangdagi ningtamna lereklaba Manipur gi Puwari sing khangmangamli adubu Cheitharol kumbabada lamdam masigi akhang ahi khudingmakna ningthina nainaba amadi midyang changbagi mathodi tari haibadi Cheitharol kumbabada iriba pumnamak loina chumle haibadi yadri masi maru oina Cheitharol kumbabada yauriba amadi iramliba kariguma thodok amagi sok amasung tarik ki matangda akhang ahi singna nainabagi tangai phadaba yamna oiri hiram masigi matangda Manipur University gi retired professor Naurem Joy Kumarna makhatana asumna hai Cheitharol kumbaba si basi magi chronology magi ira si ohum thon amana kalyabda amana saka ira amana sandrapta akhoi masibu akhoi ganglei pa kano ka su kongnabu yaw ana masida yam nungai risi akhoi gi kailabda asi irambasi kam kan igebu akhoi gi subana palle akhoi gi nongda laren pakhangba na panba se akhoi gi kalyabda lising ohum ga chama ga kunsa ma da pali hain hai ana mani hek panba asi loikpa mana akhoi gi mana palaba matung chahi nifu manga su matamche mana palaba matung chahi nifu manga su dagidi sakabda sina hawdore ana hai aduna khwaidor si mogi panji sinu horpan tanda sagabdagi iraga masagi hariba asi sagabda si khogi 78 AD da hawdor hanai aduna masagi khogi kailabdaga sagabdaga khenari ba sahi ase sahi nifu mangani ana sahi nifu manga je khena basna sagabdana 78 AD da homatanda nongda laren pakhangba asi na panbagi sahi yang khagi mutung lapnina nongda laren pakhungna palise 33 AD ni haina kona lepak puade aswai tawduna akhoi ningsang wangda leiraba posak kaya se Cheitharol kumbaba sida phajana panbasna Cheitharol kumbaba sidi Manipur gi itihas bu naina matamda Manipur gi culture bu naina matamda Manipur gi political system asi naina matamda loina Manipur gi religious ki even economic ki aspect naina matam sida di Cheitharol kumbaba se masi khwaidi hena maruiba adugumba posak amani haibasima ai mafam masda ithamjani ngasidi Cheitharol kumbaba haiba lairik asi tungi mirol singna khanghongnanaba Bengali amadi Ingraji lol phongkhre lairik asi Bengali londa ihan hanna Pandit Thongam Madhop singna iraga Bishwabharati mandirna ingkomjale singma chamapani phuda phongki masigi matungda Churachan Maharaj ki sana yathang yauraga Laren mayum ibhol singamasung ningthau khongjom Khel Chandra anine iduna Manipuri Sahitya Parishadna lairik asi English singama chamapan humputare ta phongkhre masigi matangda B Kulachandra Sarmana English singani tara mangada Cheitharol kumbaba phongbaga loinana Ingraji lolda ihan hanba oina British lengak leiringai matam haibadi English singama chanipan marphutara mangada miancha Amik Babuna matamadugi political officer Major Maxwell gi hukum matung inna ithoktuna phongkhre wafam masigi matangda Cheitharol kumbabada asumna iri adu numitta Cheitharol kumbabasu Amik Babu Ingraji na ihalle Lamai Changa Kunmari
ꯑꯃꯨꯛꯁꯨ ꯏꯪ 1812ꯒꯤ ꯃꯦ ꯊꯥꯒꯤ ꯀꯨꯜꯍꯨꯝꯗꯣꯏꯗ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕ ꯑꯁꯤ ꯏꯪꯒ꯭ꯔꯥꯖꯤꯗ ꯁꯤꯜꯍꯜꯂꯦ ꯑꯇꯣꯞꯄ ꯑꯃꯅ ꯍꯧꯖꯤꯛꯇꯤ ꯏꯪꯒ꯭ꯔꯥꯖꯤ ꯂꯣꯟꯗ ꯏꯕ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯒꯤ ꯂꯥꯏꯔꯤꯛ ꯃꯁꯤꯡ ꯌꯥꯝ ꯂꯩ ꯃꯇꯝ ꯑꯃꯒꯤ ꯄ꯭ꯔꯖꯥꯇꯟꯇ꯭ꯔꯒꯤ ꯑꯦꯗꯤꯇꯔ ꯑꯣꯏꯔꯝꯕ ꯑꯦꯜ ꯖꯣꯏꯆꯟꯗ꯭ꯔ ꯁꯤꯡꯅ ꯗ ꯂꯣꯁ ꯀꯤꯡꯗꯝ ꯁꯔꯣꯖ ꯅꯥꯂꯤꯅꯤ ꯑꯔꯥꯝꯕꯝꯅ ꯗ ꯀꯣꯔꯠ ꯀ꯭ꯔꯣꯅꯤꯀꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯗꯨꯅ ꯐꯣꯡꯈ꯭ꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯅꯦꯄ꯭ꯔꯝ ꯕꯤꯍꯥꯔꯤꯅꯁꯨ ꯏꯪ 2012ꯗ ꯏꯪꯒ꯭ꯔꯥꯖꯤꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯈ꯭ꯔꯦ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯣꯠ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯂꯥꯝꯕꯨꯡ ꯃꯈꯣꯡꯗꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯔꯤꯕ ꯆꯣꯡꯊꯥꯝ ꯇꯣꯝꯕꯅ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏꯄꯥꯎ ꯀꯥꯡꯕꯨꯗ ꯑꯁꯨꯝꯅ ꯍꯥꯏ Cheitharol Kumbaba haiba larik ase Manipur ki oina yan maruiba larik amani haibatai haiba larik ase nainaraga lamdam sigi puwari lamit tumit nat amadi lamdam sida yamna ngallingai matamdagi khundaduna leklaba furup kayagi punsi mahing achini singba kaya ase khangmangami larik asina konsilamdaba hiram amata leiti haiba yai maramaduna Cheitharol Kumbaba haiba larik ase Manipur ki oina thadongnaba yadraba larik amani adubu larik asida yauriba thokdok watok sing wari sing tarik thaban numit sing asidi achumba ngaktani haina haiba tamda kitang khanthaba amsangi masi Cheitharol Kumbaba ibagi mawong asinani Manipurgi Cheitharol Kumbaba asida isilliba wafamsing asigi thawdok ama natraga wari ama isinbagi thabak asi hek thokpaga khudakta isinba natte masina maram oiraga Kumbabada matam matamgi oina kanagumba amana masigi oithokpa yaba adugi matangda wahang kaya amasu hangnadaba natte thawdok thoklaba matung matam kharagi matungda pandit singna konungda phamduna madugi matangda isinba aduna hairiba wahang sing asi lakpani masina maram oiduna Kumbabada thaban amadi numina chingba chenabagi wafam asi lai larik asi iba haukiba asi ngasidagi chahi cha kayarongi mamangda Manipurda ningthau palingai matamdani adubu masida yauriba waridi aiba yaudana sinthangda purakpa wari singna mapung oina iki masina maram oiduna chithananthaba amadi henjinba kaya yaubaga loinana tarik chahigi achumba du thidokpada aruba thabak ama oiri Atopa amana Cheitharol Kumbaba simangkiduna amuk inong nongna ithokpasu yaudaba nati khudam oina hairabada Cheitharol Kumbaba larik asimaktada iri Takhen Ramcharangi kum 1902 asida Sirijukta Bhagatchandra Maharajna Kanchipurda leiringai maton ibungo Anantasai khwairakpada haidoktuna Cheitharol mangkhrababu amarak linghau larik asi ibadi Sirom Shamram Oinam Andaram animakpu ihalle masina maram oiraga Cheitharol Kumbabagi wari asi hana leiramba mawonga kharadi khenaba haibasi masana tabani amaromdasu Cheitharol Kumbaba si thamba matamda kuirakpadagi chena sing asi mayak mulakpa amasung senglaktaba yaurai maramaduna mayak senglaktaba chena sing adu nauna amuk ithokhalli nauna ithokpa matamda hanaga manadaba sing yaubu yabagi oithokpa lei mayak senglaktaba mayak mulakpa matangdasu nauna amuk ithoi haibagi khudam pallabada ing 1953 da Sirijut Chana Yathangna Cheitharol Kumbabagi chena changwa kunthra homdoi amasung chena chatret humpuni dagi chatret marputra nipan phawba nauna itho ali haiba Cheitharol Kumbaba masada iri ithokpada atamnana natraga soibadagi nauna ibaga hanagi ariba aduga khenarakpagi oiba yaba maram leitaba natte Atopa Manipurgi Puwarida yamna maru oina sagonariba wafam amana Khongjom langi matang asisu Cheitharol Kumbabagi tarik amasung numit sing asidi yamna kupna yangshinbagi mathau tai hainingi masigi maramdi Cheitharol Kumbaba si lan horkpada lan namaram oiduna iba lepkhre aduga lan loiraba matungda nauna amuk ikhatpani haibasi Cheitharol Kumbabada adum ijari wafam masigi matangda Kumbabada asumna irammi nipani panba haibadi ing 1939 Jungi ningthau kabada Cheitharol Kumbababu Kanglada phamduna iba hawe April thada lepkraba ibadu Jun thagi tang 15 da iba hawbani adubu hairiba matam asidadi Khongjom langi asengbu wari adudi miyoi kayana kaunakhraba matam oire masigi mathakta Cheitharol Kumbabada iriba amadi pau adu tamlariba miyoising adu lanpham aduda hakthengnana saruk yaruba amadi urakpa miyoisu natte makhoina manakongna taraga Kumbabada inanaba tamlakpani aduna asengbu marik chuma pau oina lawbada chawna soirakpu yaudaba natte Khongjom langi matang asida amukke hena chamamnariba amana Manipur ningthaugi yeknaba oikhiba British ki record aduga Kumbabaga khenaba kaya lakpa asini
खुदम अमा अनिदंग पल्लबदा खोंगजोम लांदा ब्रिटिश लानमीना मरु 94 कापलखिबा टॉप अदु चैथारोल कुंबाबना पंजाबी सिपाही सिंगना कापी हाइना इरी अदुबु ब्रिटिश की रेकॉर्ड मतुंग इन्ना पंजाबी अमतना मरु अदु कापलकपनते टॉप की मरु अदु ब्रिटिश मसाना कापलकपनी हाइना ब्रिटिश की रेकॉर्ड याउरी मसिगी मयक लारबु खुदम हाइबबु भारत सिपाही लालौक थोख्रब मतुंगदा ब्रिटिश सिंगना भारत बासी सिपाही सिंगदा टॉप कापगी थबक सिनखिदे हाइबसिना ओइरी अतोप अमना इंग्लिशिंग मचनिपान मरपुतरा माथोगी एंग्लो मणिपुरी लाल असिदा टॉप कापगी निमित असि चैथारोल कुंबाबगी मतुंग इन्ना सहीदुमकी एप्रिल तांग 13 हाइना इरी अदुगा मणिपुर अमसुंग ब्रिटिश अनिगी मरक्ता खुद फंगना लांथेंगनाखिबा निमित अदुना एप्रिल की कुलहुमदोइनी हाइना इरी अदुबु लाइबक थीबदी निमित अदुमक्तदा कक्सिंगी मनाउसिंगदसु सगोल तोंग लानमिसिंग अमदी वांखै मैराबगी लिसिंग मखादा नोंगै कापनरी हाइबो वाफम थेंगनरी matang asida matau karamna British ki record matung ina piramlibo makhoi ki sagol tongmo lami kunthra mangana matam amuktada Manipur gi mafam anida lan tawbu yagadori bano haibasi ngasi phawba hanglibo wahang ama oiri hiram asigi matangda ngarian mong khombana makha tana hai Cheitharol Kumbaba record tawbiramiba mase karam mana hena reliable oiba sanaba yabage habi parmandudi puthoknaraga hoji lepa matamda posak to leirabani na asengba khandokpudi aikoi कोंगनी अद लैरमदब पोलम थीबदुदी अखोय फंगोयदबनिना चैथारोल कुंबाबसी सोइने हेन लौरगसु सोइने देने लौरगसु मा लैरमनिसिदी अखोय मैतै हाइबा मणिपुर हाइबा सिगी लैरमिबा जाति खुदिंगमक्सिगी प्रोसेसदा लो रिफ्लेक्ट लोइ तौ मणिपुरदा निंगथौ पालिंगेदगी लेरक्लबा लमदम मसिगी पुवारिबु नैनबु लाइरिक चैथारोल कुंबाबसी अखोय पुमनमकना मसिगी अरान अहोय हाइबदी सोक अमसुंग तारिक नसिंगबा खरदा चिंगननिंगाय ओइरबसु लाइरिक असि ngasi phawbada thadoknaba yadraba lairik ama oiri hairiba lairik asigi matengdagi aikoina ningkha tamna leiramba Manipur gi puaribu mayek sengna khangba ngamlei aikoi gi manglam chatta laikhraba ipa ipu singna thambiramba lan asi ngasi gi mirol singna kawphum thoktabra haibu wafam asi ngasi su akhang ahi kyana panari Manipur gumba ningkha tamna leiramba laibak amagi haurakliba naha singna asigumba ipa ipu singna thambiramba lan gai asi kupna nainaduna hena chakut hananaba amadi chamam namba kaya asi ko hananabagi matam yaurabra haibadu ngasidi wahang ama oiri matang asida akasmani Imphal gi pau kangbuna puthokpa Manipur gi Puwarida Cheitharol Kumbaba haiba thoromasi loijare thoromasi bu tabiriba pumnumakna adom adongi apam pamda mot akasmani Imphal da chithi thaduna khangan birau thoromasi gi khomjinba madi aiba Thokchom Jogendrajit news editor thorom puthokpa Gangte assistant director news puthokpa da tengbangba Thokchom herojit amasung lijakhiba Ngangom Kiran